मियामना लमगिदमक्ता हिदानरिबा असि करिगिनो सिबदसु पुबा यागदब नते हाइना इरोम चनु शर्मिलाना नुवाइथबा फोंदोक्रे ngasi Chandel gi autonomous district council semkhre lukhosai jawbu ADC Chandel gi chairman oina khankhre Hoisong narba Biramangol college ki mahiroi singh na principal happy dabagi mayokta principal ka gi pochai singh thugai khre Manipur dasu mudra bank scheme gi card sing September 15 dagi yenba horgani haina union minister Sadvi Niranjan na lauthokre Amasung Kangla Fort amadi Imphal gi Naga Nala mathakta tourism ga mari leinaba thabak paikhatnaba lupa koti humputra mathoi gi sanfam sanction tawrakre Mayam bukurumzari edom yengri bse impact news ni ai khaidem jantazina hauze pungja si faw gi marba pausing mayam da pizari Inner line permit system gi bill ahum pass tawkraba matungda Manipur gi hauze oirakliba fibam maru oina chingtam ani gi marakta tokhai tanariba asi ubada pukningda awaba am oire haina Armed Forces Specials Power Act ki mayokta charai henbugi khongjang changsilebi irom chanu Sarmila na phongdokre Impact News ka akhanana wari sanabada Sarmila na lamgidamakta hidanariba miyam asi sibadasu amatta puba yaroi haina nungaitaba phongdoklamki ngasi uripokta leiba chairap kota khwairambal kaithel da charai hen kibagi case ka mari leinana mahapu puthokpa lakhibani Sarmila asi chahi asigi January tha loiramdaida Judicial Magistrate Imphal East ki order gi matung ina thadorokraba matung khwairambal kaithel da makhatana charai hen kibagi case ka mari leinana trial chathanaba court ta puthokibani Sarmila Kota Puthoklabasu trial Chathagadaba Judge Adu Suti Lokibadagi Thasigi Tang Kunmari Fawa trial Adu Yaitoki. Laibak chi tasiyang hairagandadi yengbada kangbada pukning yam hek na ba haitare tribal amoina muslim amoina maitai amoina issue je tackle tawba nataba lamgi hidanari ba tawri basi sibadasu amata su puba yaroi mioi ba moina lepsi Churchanpur da chathariba indefinite general strike ki saruk am oina JAC Churchanpur na tungan ba tribal council sing da che iduna JAC gi JAC sing sembi na ba natraga makhoi gi loop sing gi ming da khongjang changsin na ba khangan kre loina na makhata na khangan laktri ba fawba government ki office sing thong lo na ba su DC Churchanpur da che i kre amadi general strike manung da security force sing su chathok chasin tawdana ba khangan kre hari aduga hayeng September gi tang 35 dagi September kun fawba ayuk pung 5 dagi nuktil pung ama fawdi general strike komthokani haribam pung pharmacy da government ki office natana atai kaithel amadi dukan na chingba hang gani loina na general strike manung da media electricity water supply amadi medical service sing gi di komthokani haina JC gi chairol amana khanglakli Jay Naduna Ladiba Autonomous District Council Chandel Ngasi Semkre Chairman gi Mikhalda Atopa Mirep Laktabadagi Lukhosai Jobu ADC Chandel gi Chairman oina khankre Ngasi sangafam da laiba ADC Council Bhavan da ayuk pung 13 taba matamdagi Chairman gi fam gi namak nomination file tawba hauki tungda pung 13 taba matamda scrutiny pangthokhi Chairman gi damak Lukhosai Jawnatan Atopa member amatana Mirep JP Silaktabadagi Mikhal pangthoktana Lukhosai Jobu Chairman oina khalle haina presiding officer ke Tompau Matena lauthokhi amadi election certificate khusinaki Nauna Chairman Khalaba Lukhosai Jaw member Tramarina Sogatki Mikhal pangthoklingaida Imphal East ki additional SP Manjit na luchingba police team amana ngak senki Panbayai government na Chandel ADC ki chairman nauna khanbagi re-notification thokpagi mayokta Chandel the Committee on Protection of Tribal Rights na pungtrani thoigi ban kauribani Chandel District Council Congress na form tora aga amuk hanna chairman oina khallak pa hebasi yam nungai jai hoi si marakda karishu communal nadraga michang mikhana ngai leide hoi district apun bagi develop phajana take up tawgani praja gi apambadu karino hebasi hoi phamin naraga kramaina district ge problem solve tawsara kramaina district council si smooth functioning oi hansara Kramaina ekoi district si chawkhat hansra haibarom si changmin narsa United Naga Council ki makhada CNPO na Sindhu ngasi Chandel District ki Maha Union Government Higher Secondary School dagi DC Office Chandel fawba miyam gi rally ma chatkre loinana DC Chandel ki khuthang da memorandum amasu Manipur gi governor da pisin kre ngasi gi rally edu India government amadi NNCent IM na sign tawna ki accord pu saugat pa phongdok pa amadi Manipur Assembly na pass tawki ba bill ahum adu busu yaning da ba phongdok po ina chathaki bani khongchat aduna miyoi mapan leikhi da ba Churchanpur gi thogdok pu su yaning da ba phongdok hi loinana Sugnu Assembly constituency gi MLA K Ranjit Singh na Assembly da ngang ki bo wafam busu yaning da ba phongdoki
Nakalamromda Assembly gi mifam aduda MLA K Ranjit na phongdokiba wafam adu miyam da chamamnaba poktanaba haiduna sengdokraba matungda su UNC na Ranjit boycott tawrakpa amadi Nagagi area da changba yaroi hairaklibasi si atubada review tawhaningi haina United Maitai Young Forum na chairol amada appeal tawrakli Biramangol College Hombungi principal leitabagi mayokta college asigi mahiroi singna principal kagi pochai amangata thokhan kre amadi college asigi mapada leiba Imphal Ukru lambi su thingsen kre ngasi numit yungba pung tarangani thoi khar helakpa du waida college asigi mahiroi singna chahi ama hena college principal thamdabagi mayokta khongjang asi changsin khibani khoisau ngarba mahiroi singna college principal gi kada leiba upu table chokri na chingba potlam sing akai toi tok anki tungda mahiroi sing aduna lambi da wakat khongchat ama chatlaba matung college campus da changye tawbada laikai gi miyam na changba yaroi haina thingbadagi mahiroi singa laikai miyam ga muknaki Irang laksinaba lakiba Sombong police station ki personnel sing na tear gas cell kaptuna mahiroi sing adu tankai ki Irang loiba matung mahiroi sing na lambi da thoraktuna college asigi mapa fauduna chatliba Imphal Ukru lambi thingzin ki College mapi mapa pandabadawna leiraaba maramdi ngasagi principal simazu regular oidaba amadi didoper paidabna maram oidana mana tawgad akhoi college gi pisa kaithok kaisin tolop ki law tolop lawnabagi akhoi tolop phangdaba yang kuire maram di tolop lawnabagi didoper leitabani na akhoi tolop lawdre Biramangol college ki principal retire to ki becha yama helaba phawda college gi batik chaba principal in charge ama amta hapita na ngasi bawo leiri GP election tawga matungda khoi function tawdribagi maram asina makhoi masen phamunabagi makhoi rana interest thabak tawduna makhoi masen masida muksen aduna case tawngadu leire case tawda college tawbira no mokoi ara tawbiro aduga akoi gi satagi pasi kandaba yade haduna government gi site gi hasiba akan action lokrak taragadi makata na khoi college asida akan khongi sangjala kani amadi college ase pura thingjalagani Bharatiya Janata Yuva Morcha na lakadariba October 3 da pangthokani hairiba mega marathon asigi mayokta Maoist Communist Party Manipur na numit asimaki ayuk pung manga dagi hauraga nukthil pung manga fawba Manipur pumbada pung 12 gi general strike lauthokle haina Maoist Communist Party Manipur gi publicity and propaganda gi secretary Comlet Nonglen Meitai na thadropa cherol amada khanglakli Yelhomi kalnaba miyam gi ihobu kanglup ki irang sagatuna aremba tahanaba hotnariba lepnaba center da government paidiba BJP da loop asina khangan kibani adubo hojik fawba ahongba amata leitabana loop asina October 3 da BJP gi youth wing na siliba mega marathon asida athingba thamlakpani haina cherol asina makhatari Lebasi ki thava fangdriba naha sing amadi nupi singda masana masabu thabo pijanabagi damak Prime Minister Narendra Modi na Mudra Bank scheme hokdokpaga iroinana state asida su Mudra Bank scheme asibu mapung fana thabok paikhatnaba food processing industries ki Union Minister of State Shadvi Niranjan Jyoti ne scheme asigi kat sing chatliba thasigi tang kun manga dagi yenba horgani haina lauthokre Netaipa chuthekta leiba BJP gi office ta pangthokiba paugi mifam amada wafam asi Shadvi Niranjan Jyoti na lauthokibani BJP Manipur Pradesh ki in charge Prahlad Singh Patel amadi BJP Manipur Pradesh ki president T.H. Chaubusu saruk yakiba paugi mifam aduda Union Minister of State Shadvi Niranjan Jyoti na makha taraduna scheme asida loan lawba matamda guarantor yauraroi loan lawbagi maram khaktamak piraga loan lawba yaragani haina phangdoki प्रधानमंत्री जी ने इस लोन के माध्यम से कोई भी चीज गिरवी नहीं रखी जाएगी बिना शर्त ये लोन दिया जाएगा बस इतना है कि उस लोन लेने वाले को बताना पड़ेगा कि मैं किस उद्देश्य से लोन ले रहा हूँ 14 सितंबर उसके पहले से योजना लॉन्च हो गई थी और बैंक वालों के पास आ गई थी 25 सितंबर से 2 अक्टूबर के बीच कैंप लगा करके उनको जो जिन्होंने लोन लिया है उनको कार्ड देने का काम करेंगे Food processing industry ki Union Minister of State Shadvi Niranjan Jyoti na ngasi Imphal da thunglabaga state asigi governor ga unaraba matung secretariat ta mifam pangthoklaba matung da Nilakuthi da leiriba food processing park ta su chatuna yengsinki ngasi pangthokiba paugi mifam aduda Shadvi Niranjan Jyoti na Manipur da athuba matamda mega food processing park ama thamlagani haina su lauthokhi Manipur ki Puwari ga thadok naba yadraba mafam ama oiriba Kangla Fort lakliba sangai festival mamangda anoba masak ama pinanaba pandam thamli haina State PWD Building Department ki Chief Engineer Pradeep Mukherjee na Impact News ka akanana unaba amada phangdokre Department asigi AC2M Subhas ka loinana ngasi mahak ki office chamber da unakhiba aduda mahakna haikibada Manipur ki tourism chawkhat hanaba lupa koti marfutara ga mapan ga 10.3 mari ki detailed project report ama ministry da
थागतपगी मनुंगदा कंगला फोर्ट अमदी इम्फाल की नागा नाला मथक्ता टूरिज्म गा मरी लेनबा थबक पाइखतनबा लुपा कोटी 63 की सेंफम मिनिस्ट्री ने सैंक्शन तौरकले हाइबा सेंफम असिगी मनुंगदा कंगला की मनुंग अमदी मपानदा लेरिबा पाट सिंगी खोंगबाल सेमदोकपगा लोइनना लेकोल सिंगदा मई थानबा अमसुंग म्यूजिकल फाउंटेन हापना चिंगबा यावरी टूरिज्म मरी लेनबा ख्वाइनबल कैथेल मनुंगदा चेलिबा नागा नाला मथक्ता पार्किंग अमदी टेम्पररी क्राफ्ट हाउस सानबगी थबकसु यावरी खोंगजोंगी खेब चिंगबुसु टूरिज्म प्रोग्राम असिगी मखादा स्टेट अमदी सेंट्रल गवर्नमेंट अनिना पुन्ना सेंगत सागत कदबनी हाइना फोंदोकी टारगेट से संगाई गी फेस्टिवल कनो तौद्रिङाइदा लोइसन्नबा हाइनादि तौबने अदुबु क्लाइमेट की कंडीशन की दसु दुम डिपेंड तौबनेना नोंग करिगुमा ताबा खोतपा कनो तौद्रगदि अखोय टारगेट तौबने असि संगाई फेस्टिवल ममांगदा लोइनबा हाइना अदु ngamgane khali kano tawdragadi nong phajana tadragadi asida akoina paikhat ka dogse kangla manung dam leirena as a whole kangla manung si develop tawni adegi naganala gi naganala mathak si slab haijalaga parking semga dawni sida mafam kharadana crafts house karasu sani adi temporary crafts house gumba moiranga morega se khoi dpr di thakre aduga hausi actual akhoi da sanction tawre habi kano di pau kano phangdri kano central government थासिगी हौकिब तांग त्रागो हमदोइदा नुंगतिगी फोंगबा मणिपुरी पाउचे इचेल एक्सप्रेस की अहानबा लमाइदा फोटोगा कोनना फारे हाइने यावरखिबी मयांग लांगबम विक्टोरिया जम्बुबती चही निफुगो हमदोइ मपुरैबगी मिंग एम लोकल सिंह लाइफमना टॉप खोंगनांग मखोंगदा लेबी नुपी असि केसीपी केके गानबा ग्रुप की एमओयू दा यावख्रबा कैडरनी हाइरिबा असि अचुंबनी महाक हन्ना लुप की मिंगचत थीबा थबक कयादा चेनबा अमदी मसागी मोरल कैरेक्टर कया चुमथोकनबा हाइरुरबसु इंदबता नतना एमओयू की यानखिबा वाफम सिंह गाकना चतबगी दमक महाकु लुपतगी मतम चुपगी ओइना ngasiदagi tangthokle hairi mahak lup asiga karigumba hiram amatada mari leinadre haina KCP KK nganba group ke chairman na thadrokpa cherolabada khangalali protection of children from sexual offences POCSO ek haiba nongmagi oiba state level consultation program amangasi Manipur Press Club ta pangthokre Manipur Alliance for Child Rights na sinduna pangthokhiba consultation asigi team na gap and challenge in implementation on POCSO Act ni thoramasida wangangladana women in governance ki convener noni balana haikibada angang singi matakta na tabali chatpagi chang asi Thawal district na khwaidagi wangi aikhoigi lamdam asida angang singbu yokpada ahongba purakpagi tangai fadaba leire Child Welfare Committee Bisnupur gi chairperson LP Sakna Haujik Su POCSO Act ki matangda khangdaba miyoi kaya leiri angang singda sexual offense chathabagi masing nongmagi hengalakpa maramna POCSO Act ki matangda khangminaba darkar oire haina fotoki Federation of Government College Teacher Association Manipur Fegokta gi petrol hayeng United Brothers petrol pump chingmairong da yelagani college identity card paibo oza singna hayeng petrol loba yagani haina cherol amada khangalakli Nongmeg oiba legal awareness program ama District Legal Services Authority Imphal West amadi All Manipur Nupi Marup na sindunang asi Mekola Gulav Higher Secondary School Hall Mekola da pangthokre ngasigi awareness program adu da Chief Judicial Magistrate Imphal West amadi Mekola Gulav Higher Secondary School gi Principal L Biren amathang sina Chief Guest amadi President oiki thoramadu da school asigi oja sing amasung satra sing su saru yaki ngasigi awareness program adu da Advocate CS Narendra ne Student Law and Consumer Rights Higher Secondary Lecture Welfare Association के General Secretary M. Joy Kumar na Right to Education and Protection from Cyber Crime the Advocate Ace Manorama Devi na Legal Services Authority ki hiram da wangangki All Manipur Nupi Marup ki President M. Sakhi Devi na Impact News da phongdorakpada hauzik kan gi Shatra Singh asibu lan na chatki badagi kalhongna ba pandam da nongmagi oiba legal awareness program asi senbeni hairi Tungi asala riba hore iba satra satri singsidaida legal gi nongmagi oiba ain gi program asi tauragadi ngasigi sama sidaida tangdu laitadraba punsi amada leiriba aikoina kari tawgadage khangdaba mayam sing ase khara khajik saphagadra haidana koina sumba program asi sinjabani afaba mioi ama oinanabagi lambi du daida takningbadagi angang singda amadi nupi singda sumba program asi koina sinjarakpani Manipur da ihan hanbo ina wagi likon sabagi skill
upgradation program among asidagi Thawal Wangmatabada Leba Women Income Generation Center the Hongdokre Federation for Artisan of Creative Touch Factna Sinduna ngasidagi haukiba tha ahumgi oiba training program asi Ministry of Textiles Government of India gi meeting makhada haukibani ngasi hongdokpagi thoramadуда food scientist Dr. NG Iboyama amadi Manipur Government ki Directorate of Commerce and Industry gi Superintendent W Birenjit Su Sarukyaki Training program asida jewelry craft ki matangda khang hairaba Tripura dagi trainer ani laktuna takpi tambigani ngasigi thoramaduga mari leinana social activist Indira Oinamna haikibada training program asina thabak fangdraba singbu thabak pibata natana wagi likon puthoktuna Manipur gi mapanda thadoktuna achauba sendong fanghanba ngamlagani haina phongtorki Manipur ihan hana jewelry da training pibada aikoi asangba wasidagi jewelry ki products hai wa matang amana sana khuji khudo lek punna sawe wa matang amana lupa lising ani dagi ani sawa ba sitaba product puthokona wa si khwai dagi hena quality lai ba fiber density se wang wa si trai de phangi north east ki manuga Manipur da training selection to bari am lai nana sa se haining ba phaw bra haigedori bra adu da yaw du training si select kar matung yaw kana useless. International Peace and Social Advancement IPSA gi taraga nipal lak suba foundation de gi thoram ngasi Kaishampata Labor Association asigi head office ta pangthokre thoramadu IPSA gi vice president K Joy Chandra Association asigi advisor H Ibotombi Khuman UCM gi president Johnson Ilangbam amadi CLK gi chief advisor Ayekpam Langdol Leimasu saruyaki Manipur Police ki constable long naba pangthokiba written test ngasi haidokibaga loinana written test ki fol yengba lakpa mi gi masing yaman kibana traffic jam thoktuna lambi chathok chasinda chaun apan bo oikre written test ki result adu Khumalampak main gate changpham gi youth hostel mayagi wall da thet bana Khumalampak sports complex ta pangthokliba tournament sing da saruk yaba lakpa amadi hanbada chaun apan ba thokanki Ke Ivemal Mihat ki asengba Mihat pa puthokpiyu haiduna ngasi kaina lamkhai thambalnu market ta wakat mifam chathakre ngasi ki wakat mifam adu JC gi luching makhada Pioneer Youth Club poirei khongjil na sinduna chathakibani wakat mifam adu da saruk yakiba amana August 9 da hatok pikiba ke Ivemal gi mishiga mari leinana asengba Mihat pa police na puthokpa ngamdaba asi laibak thibani atubu matamda asengba Mihat pa puthokadabani Mihat pa puthoktriba fawba khongjang changsingani haina phongdorki ngasi bhawda police na sina hatpani sina tawbani habaje ju bhawda asengba je pibidre mi hatpa je asengba khangdri bhawbadi jail dagi ju thadok pigenu bel lathok pigenu duga police na ju kolom je thaibidana mi hatpa se asengba sini haba khangna na ba sikangni thigat piu khongjingi parja khaina hek asengba puthoktri bhawdi egoi dharna se dumak leptana sathajagini asiga humni sure leptana dumak changjalakhini haina khoi khulgi warep ama joint action committee na khoi ge ju muk amasung sajai aduga punjanaraga sigumba chinga siga ahumlak subani JSC against the brutal murder of L. Ajit Singh due to gross driving and medical negligence by two doctors of Jenims na numit nini gi matungda Dr. Yendrembam Ongbi Sylvia amasung Dr. KH Ibom Chana JSC da sengdoraktrabadi Manipur da leiriba CSO Singh amadi JSC ga punna akanba khongjang changsilagani haina chaksilwa thamlakli ngasi Manipur Press Club ta pangthokiba paumi singa unaba amagi thauramda JSC gi co-convener Thongnawjam Sarjuna haikibada haukiba August ki tang 12 gi numidang wairam pung 5 makhairom taba aduwaida Kwakaital Thongnawjam Laikai Chandel SP office ta UDC oiba L Ajitna All Assembly Road ki U-turn crossing mapada mahaki alto matante accident thokpadagi khamduna leiringaida Dr. Shelbiana magi centro ka na amuk thomjinki maduda Ajit sokpadagi Dr. Shelbia amadi mahaki kangbuna Jenims ta pukatuna layengki numitu da Jenims ki Dr. KH Ibomchana layeng laba matungda CT scan gi report laktringaida discharge tawki tungda August tangkol humdoida Ajit masa nungairaktabadagi imung manungna Rims ta pukatki adubu Rims ki Dr. Singna Ajit ki fibam asi lure aduna atopo hospital da layeng number refer tawrakpadagi Siz Hospital and Research Institute ta pukatki Sizagi doctor na Ajit ki fibam asi yamna critical oibana laibak yengbada tare haibadagi Sizagi ICU da layeng tuna lakhi adubu chaliba thasigi tang taragani thoida Ajit laikidre ko convener Thongnawjam Sarjuna makhatana phongdorakpada asigumba Dr. Singhi Cheksin dabana lairaba miyoi kayagi punsi pikhamna khiba asi yamna kanna yaningdaba phongdorakli Dr. Shelviasna that 21 sida accident mana gari amda thomdan bibdagi mise kana tawdun leire soktan leire adugi matungda hajigi Dr. Ibom Chasna Jenims ta puba Dr. Ibom Chasna
माने येंबदगी मिजे कशु तौरो हायरपदगी नुपाजे सिरे डॉक्टर अनीसिना निमित निनी की मनुंगदा अखोइदा सेंथोकपिरक्त्रगदी लाले हाजिद्रिबाउदी अखोइ अकन खोंजंग अखोइ सिविल सोसाइटी म्यामजिगा समनरगा अकन खोंजंग जंगजन बायना लेपनरे अदुगा दगमसों अखोइ मोइना हाजिद्रिबाउदी अखोइ असी बक्चांगजे डेड बॉडीज लौगिरो थासी की तांग त्रामा थोइद रिपोक ऑयल पंप मपादा सिसु निशा निकेतन की वैन ड्राइवर एस गोपेन बु रिपोक मयाई लेकाइदगी कंगाबम अमरजित ना अतमना फुई हाइदुना जेसी अगेंस्ट ब्रूटल असोल्ट्स ऑफ एस गोपेन चंगांगाइना अमरजित सीरिब मराल असि यानिंगदे हाइदुना वाकन मिफम चथखरे वाकन मिफम अदु उरिपोक की नुपी लुप तरामाथोइ की नुपी अपुनब लुपना सिंदुना उरिपोक मयाई लेकाइदा चथखिबनी वाकन मिफम अदुदा सरुक याखिबी रेबिका देवी ना थासी की तांग त्रादा के अमरजित की मचानुपा सिद्धार्थना स्कूल बस ngairingaida एस गोपेन ना थौबा वैन दा तोंगदुना लाकपा सिसु निशा निकेतन की महिरोय अचोम पारेसना वैन खामलगा सिद्धार्थपु तमथीना फुरमबिने नुमित अदुदा वैन थौरिबा गोपेन ना खामलमलबदी मखा ताना खतना चैनबगी थौदो असि थोकलम लोइदबनी हाइना फंगदरखि पारियासारिबा शिशुगी छात्र असिना फुरमबसिगी मायोक्ता नोंगालगा महाना करिगुंबा खरा चमथोकनिंगबदगी करि मरमदगिनो हाइबा खंगनिंगबदगी भेनसिबु खामुबनी मदुदा महाका निंगाई संगदानबा खरा थोखिबनी मतुंगदा कोंजेंगबम अमरजित अमदी महाकी इमुंग मनुंग महाकी मचानुपादा अफफता दायित्व थोलकपा पुनमक असे असोम परेस अमदी छगराकपम गोपे मखोय अनिना दायित्व लौगदबनी All Manipur School Student Transporter Association is Sinduna Hayang September की तांग त्राग मंगा North AOC दा लेबा Bakriwal Enterprises दा पेट्रोल पंप दा स्कूल वैन सिंगी ओइना पेट्रोल लीटर तरा येलगनी हाइरी मसीदा serial number अमदगिना लिशिंग अमा फाउबगी मनुंग दा लेबा गाड़ी मपु सिंगना अयुकी पुंग मंगा दगी पेट्रोल लौबा यागनी हाइना चेरोल अमदा खंगलगली थांगमेमन केंद्र की हानगी MLA खुमुकचम जोय किशन मियाम दा लोकल एरिया डेवलपमेंट फंड सिनदे हाइकिबा वासिंग ngakte हाइना मियोय निपान इम्पैक्ट न्यूज़ दा Impact News yauna local TV channel singda haplakpagi matangda legal notice thargani hairi hiramasigi matangda ngasi paumi singa unaba amada hanagi MLA khumukcham joy kisan gi council advocate mutum gaura harina makha taraduna local area development fund asi miyamda sinagani haibagi wahan thokti assembly constituency asi da semgot sagatuna chawkhatpa purakani haibani lanai phurit khawda changhanba adu natte joy kisan bu saugattaba karishu kaide haiba miyoi nipan asida hayeng legal notice tharagani numit taret ni gi manungda lale haijadrabadi natraga sengdoroktrabadi defamation suit tawragani amadi compensate tawhangani haina phongdorokli legal notice suitse ngasi makti thagadaba potu nanghaudabanina hayengdege khoi tharagani masigi damakta preparation tawba yare tawjare hariba makoi nipan che masigi mathakda khoi na legal suit ama khoi chathagani haibagi ahamba notice ama makoi da sap tawjare hapai ba pose मसीगी दमकदा MLA सिदैदा नुमित तरेनी की मनुंगदा लागा लाले हाइने एपोलॉजी तौरगदबा करिगुंबा महांगना तौरदबा तारगदी मखोइगी मथकता डिफेमेटरी सूट सेक्शन IPC की सेक्शन 500 लई अदना डेमेज सूट अमा केस तौगनी हौजिक सानबगी पाउदा तरा सुबह मणिपुर स्टेट लीग फुटबॉल टूर्नामेंट MPSC इम्फाल USA खुराई अनि ड्रो ओइखिबगा लोइना नेरोका FC संगाफम माइ पाखरे गसी सानकिबा टूर्नामेंट असि अहानबा लीग मैच अदुदा MPSC इम्फाल USA खुराई अनि न अकनबा मोंगदा लंबा तौनखि मैच असिदा टीम अनि मगना पांजल चनबगी खुदोंग चाबा कया फंगना रबसु पांजल अमता चनबा ngamkhidre अयेंगबा सिंगना मिड कुपा फाउबस आनदना येंगनखिबा अनि सुबा लीग मैच अदुगी तरेत सुबह मिनिट FC जालेन सदर हिल्स की KS जीवन की हेडिंग ना चनखिबा पांजिल अदुना अहान हाफ फाउबदा टीम असिना पांजिल अमा मांगजिल थारगा चटकी अनि सुबह हाफता पांजिल अमा सोथना लेरिबा नेरोका FC संगाफम की सानरोय सिंग अकनबा मोंग द FC जालेन सदर हिल्स की मथक तक तौखिबा अटैक सिंग अदुना मरम ओरेगा मैच असिगी यांखै मरी सुबह मिनिट CH आनंद कुमार ना पांजिल अमा चनसिदुना पांजिल अमा हलहलबा मतुंग मैच लोइगदब मिनिट अनि खक्ता ngairba matamda T Johnson na पांजिल अमागा चनसिदुना नेरोका FC संगाफम ना मैच असिगी पांजिल अनि अमदा माइ पाकपा ngamkhibani खुमकचम इंगोचा सिंग मेमोरियल ट्रस्ट की सेंटंग मखादा ऑल मणिपुर फुटबॉल एसोसिएशन सिंधुना इम्फाल की मपाल कांगजैबुंगदा चथरकलिबा लीग टूर्नामेंट असिदा टीम 32 सरुक यारी हयेंग अहानबा लीगता निशा थांगमैबन अमदी SSU सिंगजमैगा अनिसुबा लीगतना M खाबम अमदी YPHU ललामबुंग अनिना लंबा तौनरगनी महाराज कुमार घनेन्द्रजीत मेमोरियल सुपर डिवीजन फुटबॉल लीग टूर्नामेंट ESU वांखै अमदी 11 स्टार SU अकांपाट अनि माइ पाखरे ngasi sanakhiba ahanba match ta ESU वांखै gi soiren ngamna
KIYC Khetri Iril Mapalwa Panjal Amasino da Maithiba Pikibani. League tournament asigi ngasi sanaki ba ani shuba match tana 11 star SU akam partner Nipso Kaibibu Panjal Ahum Sino da Maithiba Pibu ngakre. Imphal East District Football Association Asinduna Social Worker Congress Khongmangi Sanabung da Chatharak Liba tournament asida team Tarana Saruyari. Hayeng tournament asigi ahanba Likta Upa Kyam Gai Amdi ABA Khetri Gauga ani suba Liktana PYA Kairang Amdi Citizens Club Soibam Lekai Anina Lamba Tongnaragani. Kunithoy Suba El Sangita Devi Memorial First Division Football League Tournament Thau Thangmaiban Mai Pak Bagaloinana CHIKL Chajing Amdi Wafa Wangoi Ani draw Oikre. Ngasi Sanaki Vahan Balikta Thau Thangmaiban Sai RC Takyablu Panjal Ani Sino the Mighty Pibangam Kibani. Ani Shuba Liktana Sanakiba CHIKL Chajing Amdi Chatharakliba Tournament Asida Mangzil Tariba Wafa Wangoi Anina Apibu Matamda Panjal Amata Chanabangamdana match Adu draw Oikibani. Imphal West District Football Association Sinduna Malom Tera Kagi Sanabung the Chathariba tournament asida team mapan na saruyari thasigi tang tara ka tareta sanagadab ahanba likta CRPF langjing amadi HNAC Haurai ga ani suba liktana thau thangmaiban amasung wafa wangoi ani na lamba tongnaragani Moirang Tem Ibobi Memorial First Division Football League tangasi sanakiba exhibition match da UDO Hingang amadi Neroka FC sangapam ani apiba matamda panjal amata chanaba ngamdana ngamkhidre nakal amromda tournament asigi ani suba liktana UPSA Pukhauna RAU Larik Yambam Laikai Bu Panjal Ahum Amada Mighty Pibungam Cray. Match Asida Mighty Horaba Rao Larik Yambam Laikai Amatangai Panjal Aduna Philemon Pamaina Chankibani Imphal East District Football Association Asidun Ketrigaugi ABA Ground the Chatrak Liba First Division Football League Asida Team Traga Matoina Saruyari. Hayang Ahanba Likta Nishu Kurai Amadi MHGAU Hata Golapatiga Anishuba Liktana SSC Porompat Amasung DOAK Yaripok Anina Sanaragani. Ahom Suba Northeast Dawn Shooting Championship ngasidagi Kumalampak Shooting Range ta hawdokre National Rifle Association of India gi miteng makada Manipur Rifles Association asinduna chathagadaba championship asi hawdokpugi thoramda Commerce and Industry gi Minister Govindas Konthogjam PhD Minister I Hemochandra Lieutenant General K Himalaya amadi YAS ki Director W Bhaktarasu Sarukyaki Championship asida event tara the shooter Chamagomfuna Sarukyagani Masida Assam gi shooter Kuntraga Taret Nagaland gi shooter Taragomdoi Meghalaya gi shooter Ahum Mizoram gi shooter Kuntaret Aduga Yumbu Oriba Manipurna shooter Marfuga Mathoi da Sarukyagani Nupi shooter Nifunithoi Sarukyagadoriba Championship asida Thasigi Kun Fawba Chathagani Ahom Suba Koijam Yaima Singh Memorial Kendra Wise League Kam Knockout Kang Tournament ki ngasi Sanakiba League Match amada Kaishamthong Kendra Kangkhut B Mai Pakre ngasi Sanakiba League Match aduda Kaishamthong Kendra Kangkhut B na Singjamai Kendra Kangkhut pu Panjal Trama Thoi Mapanda Maiti ba Pikibani Chahi Yankhaidagi na Humfu Fawbagi Kang Sanaroi Singhi Tournament asi Ibuda Wangbren Khana Chawba Kang Committee na Sinduna Uchekon Laikon gi Kang Sangda Jun gi Tang Kunipandagi Sanaba Hokibani Thongje Assembly Constituency gi Hanagi MLA Bijoy Koijam na mahaki apokpa mapabungi ming da pangthokpa tournament asida Kangkhut Taraga Marina Saruyari Hayeng tournament asigi league match amada Thangmaiban Kendra Kangkhut A amadi Kaishamthong Kendra Kangkhut A anina lamba tongnargani Tramathoi Suba Governors Cup State Level Fencing Championship ta Athlete Unit Taraga Mari dagi fencer chahunga kuntra mangana athoi hen tanari ngasi sanaki va senior men's ki foil da MPSC gi TS Rajeshwar na gold medal aduga silver medal na KSSC gi KH Mighty Ngambana lokre senior men's ki saber gi event na SA Wangkhai gi N Solik na gold medal YWC Thambal Khongi RK Gandhi na silver medal fangkre amaromda ngasi sanaki ba senior women's ki foil da Sai RC gi W Toy na gold medal Mishikol gi M Eden na silver medal lokre senior women's ki saver gi event na Sai RC gi W Rani na gold medal aduga regional Center asigi P Nandini na silver medal lobang hamkre Manipur Fencing Association asinduna Kumalampak Sai Special Arena Games ki indoor stadium da thasigi tang traga mathoidagi chatharakliba championship asida nupa masa fencer chamaga humputraga manga amadi nupi masa fencer chamaga humfuna saruyari Chess Boxing Association of Manipur na sinduna Kumalampak Boxing Ring da chathariba championship asigi ngasi sanakiba sub junior boys ki KG Yankhai ki kanglupta K Sundar CH Khagemba Athauba amadi L Rohit Singh semi final changkre amarom da sub junior boys ki KG Yankhai manga ki kanglupta Y Ghana Shyam S Kingshan Thauba Singh amadi N Dhaneshwar semi final changkre championship asida sanore marfu manga na chess amadi boxing masana da athoi hen tanadun hayeng loishalagani
अरोबदा बुलेटिन असि हेडलाइन्स अमुहना मयामना थमजगे मियामना लमगिदमक्ता हिदानरिबा असि करिगिनो सिबदसु पुबा यागदब नते हाइना इरोम चनु शर्मिलाना नुंगाइतबा फोंदोक्रे ngasi Chandel gi Autonomous District Council Sengkre Lukhosai Jaubu ADC Chandel gi chairman oina khankre Paisang Narba Biramangol College ki Mahiroi Singh na principal Happy Dabagi Mayokta principal ka gi Pochai Singh tugaikre Manipur dasu Mudra Bank scheme gi card Singh September kudmanga dagi yenba haurgani haina Union Minister Sadbi Niranjan na lauthokre अमसों कंगला फोर्ट अमदी इम्फाल की नागा नाला मथक्ता टूरिज्म का मरी लेना थबक पाइखत नबा लुपा कोटी मरफुम 13 की सेंफम सैंक्शन तौरने